Hello friends, ngasigi episode asida aikoigi satrasingna sizinaba yaba lising nifugi makhada leiba laptop amakhaki matangda mahaki ahanba masak mong haidi unboxing du yengminasigo. Laptop asi aina Amazon dagi leyak matamda lising kuntra mapanga Kharachangi adom lising nifu haiduni magi mamingsina Asus VivoBook X415JA haibani ko magi box se hangtoku matamda yamna compact oiba design amagi makhada yoromme laptop asi ahanba hek paiba matamda yam yang badona tawi mazi official weight tabudi kg ama makhaini adoi tarkasu ama makhai dagi hena yang badona tawi khutna paiba matamda atai box manungda sida charger marini yaurize magi laptop charger haiba tarine adai mai sida power adapter ni sida gisina sije horen ani se samjanna rakhanda charge to guduini ado power adapter sisu nahanwai gi dumaina yam chawbo khotpa tawdre yam pikna lae moise hojikan di pose ko atai kari kari yaurige haiba tusu yengminasi sida makhada startup guide khar leire instruction macha amaga sisina ne horen moigi application moigi Asus ki official application Google Play da phang baneba adudune moin hairize ada ahan bada cc yengminarasi laptop se ahan boy bagi wangak tena tana masak yam phajana lai magi makha je sidagi si pen mali magi se ahoba ma chawna leire horen yam kanaba potni makha ji di stand ga adagi speaker ga leire somna condition earband moigi nungsit asaba thokpham duni sije adai speaker sina makha doina hape si adum hojikandi anambana smaina hapnare makhada laptop sigi left side te yaurije ahan bata charge tobom leire mathangda USB type C da 3.2 ni adagi mathangdana nungsit asaba horen thokpham duni adagi ahum subada HDMI port haibado aduga iroi loibada USB type A da 3.2 generation ni mazuko laptop sigi mayai da di karisu yaudre adubu yet thangba side ta indicator ani khak leire mathangda memory card hafam ne headphone hafam ne USB ani sina 2.0 da type A oiba aduga iroi loibe jaga sina ne mogi lock hafam ne ba laptop sigi maningda mayat yauriba mayam se just design gini go ohobugumba karisu yaude sida laptop sigi size si inchi 30 oiko aduna kanagumbana traveling yam toina tawba chathok chasin tawba mi oiragadi sisnabada karisu problem lairoi yangsu yangi maje tawbatabu khut ani na natragadi khutna mana hangbada yadre sida hek hangtokpaga laptop se masaksu yamna phajai mai color sina slate gray color haibaduni sida yaurize magi number plate yawbam dedicated number plate to adum khakti yaudre 14 inch oirabanina moidudi inchi 30 gi group ta yawba hobani laptop sigi mabukta sticker khara nape ado si natana atopa specifications details khara hairabada maji core i5 ta 10th generation gini majigi storage type sina hard drive ni SSD nate ko maje adai RAM da 8GB ni magi fingerprint sensor leire adagi body si plastic oibanina yamna paibadasu yang badona puthok pusindasu yamna handy oiba adugumba makhalgi laptop ne maje adagi operating system sina Windows 10 da 64 bit ne ko magi trackpad se kitang de pick pa male adubu karisu kaide laptop pick panina karisu problem lairoi adai keyboard sisu number yamna nungaiba adugumbani ado backlit keyboard ti yaude ko laptop sigi atopa features karsum haijarabada magi RAM si 8GB oitaragasu 4GB plus 4GB configuration da pirieba ID 4GB amadi motherboard ta sauraga lai aduga atopa 4 di satoga achoba ma hapaga RAM to expand tawbiya neba magi battery je 37 watt hour ni adum pung 3 seasonabada yam line chatkani ko adagi Wi-Fi da hairagana Wi-Fi 5 ni maje tomgi budget tuna lising ni phugi meya da yoba taragadi sigi laptop model asi yengbada krisu kai da braina khale ngasi gi video si saiwai dilution jarge thank you